HOUKHIBA NUMIT KHARANI ASIDA NONG LEPTANA CHUBA MARAMNA IMPHAL TUREL गी SANJENTHONG DAGI NONGPOK THONG PHAOBAGI SHARUKTA OIRIBA Tongan-Tonganba Phivam Shing gi Matangda TOMTV gi Deputy Editor KHAGOKPAM NABAKUMAR AMASUNG Video Journalist BRAHMACHARIMAYUM ANAND dagi Akhanaba Paodam ama longminashi. Ngasidagina numit kharani gi mamangda akanba nong subana maram orakanda Manipurda maroina Imphal manungda ising isawgi awaba mayoknare mamang sahidasu anirak hanna isawgi awaba mayoknara matungda kumsi sahigi su hariba nong akanba nong na maram orakanda isawgi awaba mayoknare hausi ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯟꯖꯦꯟꯊꯣꯡꯗꯒꯤ ꯑꯋꯥꯡꯂꯣꯝꯗ ꯈꯖꯤꯛ ꯈꯛꯇꯪ ꯍꯥꯏꯒꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯝꯊꯥꯡꯄꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯔꯤꯇꯦꯅꯤꯡ ꯋꯥꯜꯁꯤ ꯆꯜꯂꯕ ꯃꯇꯨꯡꯗ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯂꯣꯏꯁꯤꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯅꯣꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯔꯤꯇꯦꯅꯤꯡ ꯋꯥꯜꯁꯤ ꯂꯣꯏꯁꯤꯜꯍꯧꯗꯕꯅꯤꯅ ꯔꯤꯇꯦꯅꯤꯡ ꯋꯥꯜꯗꯒꯤ ꯏꯁꯤꯡꯁꯤ ꯄꯥꯊꯣꯔꯛꯄ ꯂꯣꯏꯅꯅ ꯑꯁꯣꯟꯕ ꯖꯒꯥ ꯈꯔꯗ ꯍꯥꯏꯔꯤꯕ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯜ ꯑꯁꯤ isingna namkhaiduna ngasidi namthangpung aduga nongpo ingkhol new sekon adagi haptagi akoiba aduga andro parking gi hariba mamang thangba sarukta leiba lamgi mafam kaya ngasidi isaugi awaba mayoknare lep leitana Imphal turengi isingi iselsi akanba safuga loinana chensilakpasina maram warakanda hariba Imphal turengi nongpong maikaida leiba tongan mafam singase akoi isaugi awaba mayoknare masina yum kaya akoigi miyoi kaya mafam chaba mafam da hongdoktuna masa masagi akoigi firon sing sana thanaba item sing loinana yum mamada leiriba polam cheram sing ase hondokpagi thabak kan sataba ui haujik oiriba phivam asida leiriba si meter akoigi chamri changwagi mathakta akoi ising si pathorokpa loinana mafam kharada aigi hek mamang si pathokpaga loinana akoigi torbal asi akoigi isingi akanba safu sina namkhai gi dona haujik lepa leitana isingi imai loinana Imphal turengi ising si nongpong mai kaita hazalakpa sina hena sathiba aduga isaugi awaba soidana maki mayok naragani hausik leiriba mikup si faugada leiriba Manipur gi leingakna governor na lusingaba leingak asina bari leinaba adumlaba akoigi water resources ki miyoi sing yaungna hariba pathoiba amasung ningkhaiba saruk sing ase mensinba aduga senjaliba safu kalaba ising ase thingnabagi oiba pambai amata uba fangdre oiraliba phivam asina ising ase leptana ngasi ase leptana sensilakpa taragadi maroina Imphal iski oiba mafam kayada ising asina thumjanduna hena isaugi awaba soidna mayok naragani iram asigi matangda paudam jariba cameraman ANAND galoinana NABAKUMAR KHAGOKPAM SANJENTHONG NAMTHANGPUNG Imphal.